Hauzik Pau Sandong Pizari. Imphaldagi Guwahati fawgi flight atongmal lupa listing amada lepinanaba KANGLEIPAK KANBA LUP na mapung fawa report ama lankhatuna Manipur High Court PIL ama toukhrey. Imphal to Aizol fawgi flight ticket ki mamal lupa chatret khakta piraga Manipur gi tampakta leiriba mioi lakh 15 gidi akhanaba flight ki mamal piroidabagi maram leibra haina KANGLEIPAK KANBA LUP ki maikai khanghalakli. Ngasi Manipur Press Club ki Thangjing Hall da pangthokpa pawgi mifam amada KKL ki Secretary General Namkhaingak paluang na hai lamdamasda thokliba irang asina National Highway singda sathok sasin taubada khudong chadraba miyamgidamak mapung fawa security pibinanaba April thada mari leinaba singda memorandum pisin kiba leikhre Center gi Civil Aviation Ministry PMO amadi Home Minister na chingbada che thaduna mapung fawa security pibinanaba amadi akhanaba flight ki mamal ama lepinaba haizakhe Ngamkhaingak paluang na makha taraduna KKL na wakat khiba sing gi pakhum manba mawongda DGP da yathang Tautharaduna Manipur lenga ki maikai degi National Highway singda mapung fawa security deploy taunanaba order ama thokhi adubu order adu thabak oina pangthokpa leitri makha tarakpada KKL na Manipur Human Rights Commission da miyamgi hak kidamak wakat luba matamda commission gi maikai degi shu mari leinaba authority da wakat naba khanghalakhe amadi hearing amata chathadana case adu dispose tawkhi Manipur gi tampakta leiriba mioi lakh 15 sigidamak Manipur High Court na achumba wayel chatharakani haibagi thazabalei haike Mitopna koida lan toropadagi akoida khamthengna ware lifeline oriba National Highway anisida koi chatpa sugya yadre maruoina maitei chatpa yadre secure oidre August ki tang ahumda India government gi magi mari leinaba civil aviation transport minister adagi Manipur gi governor prime minister home minister loinamakta akoi memorandum ama pisinjare hariba National Highway anisi foolproof security piraga praja si freely chatpa yahanbiu haibani aduga karigumba foolproof security se piba ngamdaba taragadi hajizik akoi gi means of transport oriba flight si special fare ama akoi pibiyu haina hariba memorandum sida khoi thajabani adubu laibak thibadi masigi result amata lakte aduga Hazik maitai gi oina flight si ahongba mamanda pibidragasu atopa phurup akhoi mayokta leiriba phurup singi damakta di Imphal to Aizol je lupa chatreta moi gi damakta special fare ama pirame akhoi da tharaiba mayamna piriba mari leinaba department hariba mayam sin amta tabidraga aduga ngasi akhoi gi mayokta leiriba against leiriba moi gi damakta di lupa 700 ta moi gi special fare ama piramase masine ba khoina Manipur High Court na soidra achumba wayel ama pubirakani haibase akhoi madugi result ngaijari Council